Hey, Nongtobong Kitum Singa, General Secretary, St. Joseph Higher Secondary School Band Service Union. Nasi social media ki platform sida koi lana chatkibiyaba thogdogama haitarre koi St. Joseph Higher Secondary Band Service Union ki member ani koi masak khangdaba min phagre na social media da lana chatkigadawa wahi khara thenajai haiba asi adugumba masak khangdaba phagi khotkiba amda leite Mokoy si ako'y Imphal East Commando gi site gi wani khara sanaji haiduna magi family loi information piraba matungda moy gi wari sanaji haidun moy office ta kauraga adumani investigation khara chathabani masi gi thodo se ako'y gi all Manipur gi oiba amasta gi moy ju lokoi mathang report tono budagi loina khangi loi information loi lei adu kana gumna social media gi platform sida lana lamjing bayaba ako'y masak khangdumna phagi ga haiba posi sidi habidana ba as a secretary moina union gi makai degi kanganjari aduga ngasi ese laibak thiba thodo uma haiba taragadi ako'y gi St. Joseph school gi oina ako'y gi union gi site di ako'y service ngasi service lab sai ako'y already in timely ako'y parents ka da ako'y member gi site gi ako'y in timely ako'y loi haijai ngasi gi thod kano si ako'y ngasi gi angang thindok thinjin tawbase ako'y ngasi gi oina band service lejade maramuduna ako'y ngasai thoiba accident haitare angang tasan makusan ma tawgi accident je ako'y union gi site ju ako'y yam thina ako'y nuaijade ako'y moi gi awab su ya jage ako'y moi gi share tawjage aduga angang gai thingat pasu ngasi parents gi site gi ako'y ni in timely matam do haijagi matung ina moi angang gai je parents gi site ju thingkali logda su moi de logda bi haidana ngasi gi ako'y service lepsa bani aduga laibak thiba thokdok thokibani laibak thiba thokdok thokibagi damakta ako'y gi soiba ako'y gi school asigi student wariba singi mafam da ju moi yam tuna prakku oirasnu haina ako'y union gi maikai degi ju ai isorda prathana tokjari haina union gi secretary moi nai haijari